Karigumba khudong chadaba kharadagi nimit kharani channel da video upload tobangam khide madugi damak mayam nanga pigani ngasi 23 July 2025 ki verified global reports ta based over latest Middle East war headlines amadi situation sida isagi comment khara mayam da thamjari lobirasi Gaza humanitarian crisis starvation death chaba phangdana sibagi masing pikliba angang 80 yauna apun bada 101 sikre janangai phangdana sibagi masing triple digit yaukre haina Gaza health official na confirm pirakre wargi mangda atagi price level haujik ki mamalna 3000 times ke mathakta chatle haina Gaza health officials na amuksu phongrakre starvation chadana siba yumthong khudingda yaukre haina UN gi magiteki warning pirakre situation asibu khanglaga malem pumbana thoidokna malembi lairiba leibak singi apunba sangsta UN gombo organization kayana hojik phoba action amata lobitana sum yengaga lairiba sibu angak panatra mibu mina su yamna sathina naiba hat pasibu prithibi lemai thaksida mangda amukta su thoklam loidera khanjei masigi thodo sibu malem pumbana immediately stop tobagi tangai fadrabatai talairabani haijaningi ngasimak lephan ke haibata karisu lugadaba natte karigumba leibak kharana apunba action da lakpataragadi jinnasum lauduna leiragadi karisu kanaba leiti masi makhoi malemda yamna pangal kalle hairiba leibak kharagi baking leibana asukoina chathaduna leibani makhoisu nongmadi pangkui kuiraroi haidarakpa tabani numitsu numit oijerabasu magisu thorakpa amati tabalai numit matam chuppagi oina sum thoptuna leite sikhaktani nongmadi makhoigisu super shakti gi numitto soidana tagadori bani athuba matamda miebegi mafamda tariba sigumba awaba sidagi kanbiba oirasanu malem pumba makhoigi damak mang thopirapa oirasanu World Health Organization WHO compound da fau bom thadakhri loinana WHO official singbu gunpoint to thamaga thi humba amadi detain tawdana thamki der al balada leiba WHO gi facilities ta Israeli strikes na 3 times hit tawkre male staff singda gunpoint ta thi humba tawki aduga amana imprison tawkre attack aduda WHO gi warehouse su damage thokhanduna medical supplies singbu destroy tawkre makhoi gi thodo sidi ta sengna tirar ek amadagi saruk kaya hianna oikri World Health Organization gumba WHO gumba malemgi oiba chawraba sangstha amagi mathakta phawba makhoina asuk yamna tawba ngami base kari leirabage makhoigi bekta kari gino sigumna makhoina tawriba makhoigi thodo sidi leibak amada lamhelba lalhoba kanglup amana makhoigi demand tan bagi tamak pangthokpagum oikri taseng namaksu history da yengluragadi makhoigi leibak leiramba natti aduga makhoi hojiksu leibak leitaba kangbugi thodogum tasengna uri makhoigi tangdu leitadaba leibak ama hojik phawba oiribagum tawri madugi damakni makhoina ngasi lauriba khongthangsi masina makhoigi panthung yaugani haibasi araibati oiroi maramdi region sida leiriba jati se atoppa lamsingdagi changsil laklaga laikhiba jati amasunatana makhoigi surul charol kaya mangdagi lamsida khunda leitaduna juk kaya landuna lakliba ngaktani masibu European country singna usinnadana makhoigi raipu loisin bada tengbangli masi malemgi oina miyoiba jati ki laibak thiba thodoni chaningai leitaba miyamda yenangai distribute tonangai karigomba amata leitre haina aid agency singna warning tawrakre stocks fully depleted amata leitre haina Norwegian Refugee Council na declare tawkre duty da workers sing forward chaningai phangdabagi report UNRWA na pirakli aduga maikei maridagi blockade tawduna thamliba Israel na Hamas bu aid huran bagi blame su tawbiri UN reports ki according ngasi forward aid distribution site lakpa 875 civilians IDF ki attack ta sikri masina takpadi distribution site su mihat pagi weapons ama oina use tawre kayata ngaklaba thodo no makhoise aid kendra da lakchaba chanangai
fangdaba khutlaisu yaujadaba micham-singda arambagi maichakta masagi khong thangba phoba ngamjadraba singduda Israeli tank na selling tawduna pulap tin kang hatpagum hatpiriba makoina Palestinian singbu lamsidagi muthatpagi loisinbagi process ama chathabagum makoina chathariba aduga leiba kharana masida tengbang pibiriba sigumba thodausi malemna loina khangnaraba ngaktani adubu kanasu makhoigi tamak hojik phawba thokpiraktabasi Gaza people tagi nattana miba jati pumbagi laibak thibani haijaningi sumaina tawraga makhoina kari echik tawduna malemda kayam nungaina laikhige khaliba military amadi political development the meeting ama Deir al-Balada Israel na ground invasion launch tawkri IDF tank sing central Gaza gi aroiba refuse city da changsin khre 80,000 civilians pu tank sing gi selling makhada forcefully tathokpa hukre masi at high risk of unlawful killing ni haina UN na warn tawkre Netanyahu na IDF ki controversial humanitarian city push tawbagi strategic pu block tawkre Gaza bu maigi maridagi question bagi military plan bu Prime Minister Netanyahu na lawthoktuna southern containment zone da punaba order tawkre IDF chief na madu strategic trap amani haikre thaktuna thambalang ni haikre Netanyahu magi yamna khudong thiba phibam amada mayok narabani maduna mahak maigi khudingda war da engage oiduna leiraga magi mathakta nalliba maral singdagi hingnaba upay ama oina use tawri ceasefire gi tamaktadi Hamas na full Israeli withdrawal demand tawkre war lepa mati khulai thabagi guarantee da wari sanaba lepkhre chairak sida Palestinian singi marakta aid loot tawbagi wathok kaya su lakli masidi human nature ni mi singi marakta evil minded kaya yawba haibase hauna sani situation gi khudong chaba lawduna makoina miyam gi tamak lakliba 8 items food items singbu personal gain gi tamak forcefully lawsin bagi practice su tawri madu illegal ni miyamna ubata khangba ngamaktaba kaya dagi khud thoknaba kaya su yawri Iran gi nuclear site singda US na strike tawkhiba tungsida makoigi enriched uranium namsin khraba leibaki makhada changba yatana leikhrabasu Iran di makoigi nuclear program restore tawbata lepkhre Donald Trump amadi Netanyahu gi against the pikhiba hardline fatwas po reformist singna criticize tawkhre somda amuk 1000 dagisu henba civilian sing Syria gi sectarian violence ta sikhre Damascus ta leiba charge ta bombing tawkhre mihat mithin gi marakta Druze Bedouin gi ceasefire oikhre 25 civilians charge attack ta sikhre haina Sharia answer na claim tawkhre Yemen gi porta Israeli strikes ki tungda Houthi gi Red Sea attack su amuk khanna resume tawkhre satellite image ki according Hudaita port 85% destroy tawkhre Gaza protest ki mayokta Colombia na IT students expel tawkhre amadi academic activities ta disruption pibagi maralda University na students singi degree revoke tawkhre miui chakayana Tel Aviv ta no victory over children's bodies haina phibam kairaba Gaza gi angang singi photo pairatuna Israel gi bijatana hatpagi starvation bu condemn tawduna rally chatkhi Israel gi aids camp pu mihatpagi weapons wena sijinababu 28 countries na condemn tawkhre aid distribution center da lakchaba 800 tagi suhiana civilians pu hat krapatungda UK France amadi Australia na Gaza gi inhuman siege haibadi mi singbu mafam amada confine tawduna thamba changba amadi thokpa yahandaba madu immediately lawthokpagi akanba demand su tawkhre US ki nuclear agency da cyber attack target tawrakre breach via Microsoft SharePoint ta security alarm khingakre masini hojik phobagi update adomna video sibu penbiragadi like amadi share kobiganu video sida adongi mod karino comment soidana thambiu loinana channel sibu ahan bathing bibo oiragadi subscribe tobiu amadi bell icon da click tobiduna mathang lakadaba video singi notification adongi mafam dasu phangan biu thank you